Jiribam Maite Yumsing Bom Sizinaraga Thugaiba Leptri Ngasisu Borobekra Police Station na Konba Lamtai Kunauda Kukini Haina Chingnaba Singna Yum Ama IED Bomna Thugairamle Haidi Police Tagi Fangba Paugi Matung Ina Ngasinung Tilpung Aniga Minitara Rom Tab Matamda Lamtai Kunaudagi Soinam Rajesh Kauba Mioi Amagi Yum IED Bom Pokhaihanduna Thugairamle Haidi Press na fangba paugi matung ina thogdok asi Borobeka Police Station dagi makharomda kilometer ahumrom tamak chatlaga leiba lamtai khunau khungangromda ahuba makhol ama taki hairi mafam aduda leiramba khunja sing relief camp da changjafam loduna leiba maramna security singna changsinduna yenglubada S Rajesh ki yum adu IED bom Pokhaihanduna yumgi jinga amadi thong nausing akai atoi thokhallamba thengnarakibani hairi panbei S Rajesh chahi nifugataret apokpa leikidraba S Aviram gi yum ayamba saruk saba loirabasu yum asi sangaduna leiba haunadringaida Manipur gi irang asina maram oiraga lanje laktuna relief camp da changjafam loduna leirakibani